Ngasigi ahanba oina Liangmai Naga Council sent memorandum to President of India to declare Cookies Community on Tribal Unity Kotu as an unlawful organization haiba iduning thogi wafamna ahanba oina miyamda kodol tamjage amadi video asimu miyang tabiriba punamakpu loktak mapau updates ki mekaidagi taramna oksabaga loinana ikai khumnabu chari Committee on Tribal Unity Kotubu Aina Yadaba Organization Ama Oina Lauktoknaba Liangmai Naga Council na Bharat ki President da Memorandum Thakre Haiba Wafamasini Manipur ki Chief Minister Yauna Senapati ki Marenmai Village ta October 13 da pangtokkiba Liangmai Naga Tribe ki khwaidagi chawba kumhai Sagangi Festival ki sathok sasinda Kotu na thingba thamkiba madi thoram aduda saruk yagadaba CM busu Kangpokpi district fauna satpa yaroi haina kihan ki bahaiba ase Kuki Kotuna Liangmai tribe pu direct threat tawani matam kuina dagi leirak-laba Liangmai tradition amadi cultural rights matpani festival ki thoramda akaiba pibani hairi Kangpokpi district hairiba ase Liangmai Naga singi ngalingai ki matam dagi leirak-laba ipa ipu gi maphamni Liangmai Naga gi lamni Myanmar illegal migrants singna mafam asida kundaraduna demographic imbalance tohanbada natana environment degradation haibadi umang kokthokpa lona yadaba moongda u kaktuna yonba opi thaduna drug sungpham onthokre district asida kuki ngakta MLA ka kibana Liangmai Naga singi wakat tabidre development program Liangmai village singda paikhatre Naga village pawba kuki lam maming onthokhiba thengnare punama asigi haurakpham asi kuki kotugi khojin thorang oibana kotuna Satharakliba lona yadaba thabak thoramsing ase center na ubiraga kotubu lona yadaba organization ni haina lokthokpiu haina Liangmai Naga Council LNC na President of India da memorandum thaduna khangan kre hairi makha satharakpada AT General Headquarter gi PRO Rubin Mangang Khoirakpang gi page tagi post amakhak lokhotcharaga miyamna thamjage Sengmaida bara rent ta thamiba miyoi sing ase karamba miyoi no haibadu hana yum mapu singna phajana verify tawraga thambiyu menman tadana thagi paisa khajik khak pambagi pangtham thambiganu hauzik crime tawbagi report mayam ama lai hairiba miyoi sing ase sekmai loina oi adubu thigalubadadi barada leiba amadi nauno yum honglokpa ngakta oiramki handakti any crime amagi report lakpa matamda sekmai da leiba miyoi oiramlabadi yum mapu adugi mathakta oina akanba thabak lokhatkani hairi makha satharakpada Kwakaithel 360 hairiba page asigi post amakak lokhotcharaga thamjage Lilong Lehaw khongta leiba retired chief engineer Ajijur Rahman Sahagi machanupa ahal Jaya Ur Rahman Andhra Pradesh ki train station amada Shiraga leiramle haina yumda report pirakle hairi makha satharakpada The Nomadic Christian hairiba page asigi post amakak thamjage Australia da chahi 13 ki makhada angangna social media Facebook Instagram sizinabada athingba thamlagani haina laukthokre aroiboina hi yai khomba news hairiba page asigi post amani khak lakhotcharaga miyamda thamjage malemi kaithel da chorakna lupa lakh mok draga lising humdramapan oigedaba heroin number 4 gram chamaga kunga mapan ga point taret sob cases tarada haptuna puramba miyoi ama Assam Rifles amadi Excise and Narcotics Department na Mizoram ki Champhai district tagi pagat kare hairi Assam Rifle na faraba miyoi adu Champhai district ki manung chana laiba and Kaubung Village tagi Lalian Mawia sahi nifuga mapan apokpa Laliana kawi hairi makhatana haukiba ningthokaba numitta maklang area lambida khongna chatlingaida CRPF na wairaga sizinabani haiba bolero amana thomadagi soktuna siza hospital da lekanna duna lerekiba maklang mayai lekaidagi achoibam abung kuntraga nipan apokpa achoibam romi lekanaba ngamdana laikidre hairi asi bhaksang adu ngarang rims ki mail sangda postmortem examination tawkhre thodok asiga mari leinana police na case ama lokhotkiba laikhrabani haiba wafam thamli National Highway 37 amadi National Highway 2 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari humpuga mapan amadi taraga taruk hairiba lambi asida panba yauduna pusilakre makhatana potchai pusilakpada khudongthiba thoktanabagi-damak chingnangai oiba mafamsingda security force na akanba section tharang lokhatkhi Manipur district punamakta pamdaba thodok thoktanabagi-damak ching amasung tamda punna checkpoint chamaga taramathoi hangduna achat awong sing sek tawbagi thabak sathabada chingnaba miyoi ahum phagatuna wangpong sathakre hairi pesa simaki makhatana None district ki manung sana laiba Puilam village tagi Mr Joshua Kamaibu phu chai tawkhiba case ka mari leinana Manipur police ki team amana Impal East district ki manung sana laiba
उरुप मयाई लेकाइदा रेड चथबदा KY Kel Sorepa gi members mari phagat pangam khibaga loinana makhoi gi custody da leiramba drugs users ani amasu kanba ngamkhre hairi police na paraba KY Kel Sorepa gi members mari adudi Hizam Nikhil Singh chahi kunga taret Hizam Thanglen Maitai chahi kuntra Thongam Ningthem Singh chahi kuntra gani toy amadi Gobind Elangbam chahi kunga mapan kawi hairi makhoi dagi Esler ama 303 rifle ama Maruti Gypsy amaga loinana atopa polam kharasu phagat pangam le hairi Churachandpur district ki manung sana laiba Tuibong Bazar da phamba dukan dagi chawrakna lupa lising nipuni thoi ka chahum oigedaba foreign liquor beer cans kunga mathoi whiskey bottle samaga banga amadi rum bottles kunga nithoi Manipur police na phagat kre hairi makhatana laurok panthana lakpada lawi singna mechin sizina dona law yairaba matung mechin dagi tholakpa charu singa du electric post ki mathakta panduna lairamba kaya thengnari ngasi su tenthagi mapam amada electric post ki mathakta panduna lairamba charu sing MSPDCL gi staff na sengdokre law yaiba loiraba matung lokpu singna saithoklam liba charu sing adu hanna tuna yenglamdana satkibana electric post ki mathakta panduna lehoriba charu sing aduna laibak thibadagi mai horoklabadi mangjagadoriba si lamdam aduda leiriba miyamdani law mapu singna law yaiba loiraba matung charu sing adu mafam chana loisinbiramu haina MSPDCL gi makaidagi apil tawrakli Laurok panthana lakpada lawmi singa lambi thattuna phobot paisinba law yaiba amadi labuktagi pukhalakpa gari singa laibak pukhalaktuna lambi lamjaw da thadaram basingi mathakta logi oiba action lokhalagani haina DC Thawal Ahanthem Subas na ngarang order thokraba matung order adu bu thawaidana ngasi ayuk Thawal athokpamda laiba arong toren nakal gi lambi da logi wangmada lambi thachinduna law yaina bokhonare haiba akaknaba paw ama phangbadagi Thawal police ki team amana sangsinduna thingkibaga loina law yaibagi thabak adu atopa mafam amada hongdoknaba kangan ki haina paw sina makatari aroi boina Irilbung police station gi manung chanba Bamon Kampu makha lekai da laiba Irilbung government high school da sakhangdaba mi ani laklaga sel gi demand ga mari leidana school asigi headmaster bu school adu da lairamba yotchai ama sizina duna tamthina puram le hairi thodo asing ase ayuk pung mapan makhairom tarakpa adwai da thokibani sakhangdaba singna purambadagi soklaba headmaster adu Bamon Kampu mayai lekai dagi Nongthongbam Nilakamal chahi humpu kawi hairi mahak hauzik Jenims hospital da pukhatuna lekanari thodo asiga mari leinana school asigi mahiroi singna yaningdaba phongdoktona school asigi gate mamangda wakat mi pham khre haiba wafam asi thamjaraga ngasigidi matang asai da lusinjari